Kuki terrorists attack taukiba Nagagi konsa khulda nga sayuktagi security force na combing operation hawkhre Nagagi khulngakpa ahum phakhre haina social media singda thaganarakle kada phawsum pawno khaminanaba makhataba official ba pawng aminase Laimakhongda Central Security Force singi gari Kiamarum thumjinkhre haina social media singda video thaganarakle Aramai Tengogi Sajanaba receive Semlaga Paisa Lobagi complaint Kaya Ama Laikre, Hose Hosik Sumakatana Tauri Habaki Pau Panglay, Kanagumana Sigumba Etiki Mingsis in Raga Toramba Tena Birabadi Kudakta 9233936785 numbers the Pau Pavila Ohide. Security Force ka Kuki Lal Hoba UK ne ka nongmai kamna khre hade Security Force ka su sign tawba da yaw taba Kuki Lal holop UK ne United Kuki National Army ka nongmai kamna khre UK ne ki cadre manga Sokle hade makhata na thi humba ki thabak sathare hade press ta phongba paw na hai nongmai kapna ba ki thawdo adu ngarayuk Sursanpur amasung None district ani ki lona ba mapham ama da thokibane Security Force na akang na ba paw ama da yumpham moiraga operation ki damak sanction pada mapham adu da leramba UK ne Kadar sang na nomai kapsilakhe Security Force ki mai kaide ki sukhut hanbadage nakalani ki marakta nomai kam na ke haide nomai kam na badada Security Force ki mai kaida thoidokpa sopan yaude adoma Kuki Lal Hoba singi mai kaida mioi manga Sokle loina na asiana yauramba yai haide security na makata na thiba humba ki thabak sathare hana pawgili kholasina phongdorakle nakalamaromdana Cobra Commando ga kapna bada UK ne manga side tare na Sokle haina KSO na condemn tawrakhare haina social media singda thaganarakre Naga Army officer and the disciplinary action lokhanaba order thokre haire National Security Council na Naga officer and gi mathakta disciplinary action lokhanaba order tawkre haire reporter sig matungina sahi se gi hawkiba March kungani panda hongbai village da thokiba thawdo adugi matangda inquiry chatharo matungda Naga Army officer ani aduda disciplinary action lokhanaba phireb lawkhibane Naga Army officer ani adugi parakta hongbai village da Kiba Taudo Aduki Matangda National Security Council na Inquiry Commission ama semdana sahi sigi hawkiba March kontradagi thijin humjin bagi thabak satharakibane madugi matungda Inquiry Commission aduna hawkiba April 19 da thijin humjin badagi phanglakiba report adu submit tawrakibane haide Kuki NP economic blockade handokre Kuki NP Manipur na Kuki jo area singdagi economic blockade khudaktagi handokhibaga lojana pungni phunipan gi manungdo sana thaknaba polam sing thau hidak langthak amasung atai mathautaba polam sing phanghanaba government na thabak pai khatkadabani haire Kuki NP gi matungena blockade handoknabagi phireba se government na sana thaknaba polam sing amasung nongmagi changdraba yadraba polam sing irangno sokhalaba Kuki jo area singda phanghangani haina thajaba pirakpadagi Feta handok pani haide blockade handok pasida Kuki singna talaba demand sing handok le haina lawroi dabane amasung government na pe diba thajaba sing ado theng thaba tawduna mapung phaba daita lawduna thabak tawgadabane haide kangpokpe amasung thangnaba district singna lairiba Kuki jo kanglop singgi matam sangna nongmagi sangdraba yadraba polam singgi awatpa mayakna duna lakpadagi authority singna daita laina thabak tawduna hena sathiba phibam ama lakhandanaba thajaba thamduna blockade handok pagi warep asi lawbane haide makhatana Chana Thanaba Polam Sing Fanghandaba Tarabadi Madugi Daita Government Amasung Marilenaba Authority Singna Pugadabani Haide Traffic Police Person Nama Thangna Lelambagi Tawdok Senaba Fare Hade Infalgi Kwaraman Katilgi Samu Makongda Matawduna Labor Traffic Police Person Amada Sahi Kulongi Naha Amana Thangna Lelambagi Tawdok Thokro Matung Paugile Kunsingna Infalgi City Police Station gi manung chanba samu makhongda traffic police person aduna ngara ayong mathau tawduna leiringai da masagi sahi kulom surabana ha amana maninglom dagi thang masa amana lelambane amasong maphamadagi nanthoklaga chenkhibane thawdo da soklaba traffic police person adugi mameng salam tarun kawi kwakithel mayai koibidagine ma khudaga da RIMS da pukhatuna laikana ki amasong thoina nungsa thiningai oidre haide Taudo Tokra Matunda Naha du Panabaka Honorable Matunda Taudo the Senabani Haiba Naha Ama Police Team Amana Pagat Pangam K Naha du City Police Station custody the lady Parabanaha Adu Maming Maibam Umakanta Sahi Kun Kawe Tobal District Kong Sang the Guinea Hosana Wahambon Lekaida Asan Bayum Amada Labani Haide
RIMS ki doctor amasung nurse ki masingdagi ngakleba sifaisingna henkhre ngarang noyai matung pung 12:19 tarakpada asokpa ahum RIMS daki puthokre hari RIMS ki director na noyai matung pung 2:30 phawbagi manungda asokpa ahum puthoklagani habagi thajaba ansamda pi ki hari nahana yu kangpokpi district ki leimakhong police station na konba lailon bai phai kuki khul amasung konsa khul anigi taina famda thokiba khuthokna bagi thaudokta nongmai maruna pandana sokpa kuki militene haiba naha ahom nahana yu pung tarak kamini phumangarom tarakpada 183 military hospital lema khongdagi security personnel singna makhata na layang na bagi-damak RIMS da purakpagi mayakta yaning da bapong doktona miyam haurakpadagi layang sangasagi campus manung da phawpa mock bomb tear gas cell sing kapto na miyam ton khai kharaba matungdagi layang sangasi bungak selakliba state central force ki personnel singi masingna RIMS hospital ke doctor amasung nurse ki masingdagi hendokre hari khongjang changselaliba singna kuki military ne haiba mioi ahum RIMS da makhata na layang ba yaroi amasung makhoibo atopa layang sangamada puthokhigadabani haiduna RIMS ki director khakta natana chief minister phawbo unaduna taksilubada poidana puthokhragani haina thajaba pirakhrabasu numida athengo phawboda puthokhidre hiramasing matangda ansamgi assembly secretary oiriba Tamenglongdagi dining na RIMS campus manakta ngarang numidang pawmi singda hai nahan RIMS ki director ga unaduna wari sanabada asokpa ahum layang sang asidagi puthokibagi matangda mahana thaudang lawba ngamloidabagi wafam phongdorakhe adubo nahana hinglungai phawbagi manungda asokpa ahum puthokhragani habagi thajaba pirakhe thajaba sipirabasu asokpa ahum nahana hing phawbagi manungda puthokhidre ngarang ayuksu puthokdre ngarang nungthilsu puthokhidre amasung ngarang numidang oisilaklaba phawbada puthokdre adubo ngara ahing nungai matong pung 2:30 phawbagi manungda soidana puthoklakani habagi thajaba di pirakle maramasna RIMS ki director na pirakliba thajaba sigi matungena thabak oina anthorakpara habidu yengkhiba tari haina phongdokhe loina namakha tarakpada nahandagi yaningdaba phongdorakhiba miyamna khongjang sangsilaklaba matung ngarang sumakha tana RIMS tamna thomjanarakpadagi security force ki marakta chawna muknake khongjang loisinggi maikaidagi nungna tharakpadagi tear gas cell sing kapkhe thaudosi thopagai kanadana ngarang nungya matung pung 12:35 rom tarakpada asokpa ahum tongan ba ambulance amamamda hapalaga nungya matung pung 12:38 tarakpada RIMS campus ki awang nopok thangba main gate ta thoraktuna puthokre hade asokpa ahum bu central amasung state force na section ngak senduna pukhi hade Mangol the boom ledam lahari Miss Manipur 2017 the first runners up takibi thawal kiamsi phai khong ahan bidagi goti mayom Priyanka apokpi ji Priyo Kumar gi Mangol da ngarang ayo angan bada boom amaledam lahari boom asigalone na Priyanka si bi serak piragane KSP PWG next blast haina iba serol amasuledam khi haide police na bomb expert kalone na bomb madu ngarayo pungni palom tarapoda lokhat khre haide Irang thohan naba atamna silakpa lalong ne haina kokomina phongdokre RIMS hospital da kuki gi asokpa ahum puraktuna layeng libasi nawhauna na irang sagat naba atamna silakpa lalong oina lawi haina Coordinating Committee on Manipur Integrity Kokomina Marat Sirakle Committee asigi IPR Subcommittee ke convener Physium Samsana khuyek pidna thadrokpa zerol amana hai haukiba May 3 2023 dagi hojuk phawbo Manipur da thokliba conflict asida mitai amadi kuki gi maralejadaba misam kya amagi punsi pikhamna khre kya amana soinai hanba yaukre Kokomina su hana dagi lauduna lakliba wafam maralejadaba kuki misam yamna Imphal da lakpa amadi anayek yarakpa layangba lakpada erapa namata piroi haina thamkhibane hojik su madugi phireb asda lengtana leiri ekhoi punamaki yeknaba misam yamnate makuta khulai faituna drug ki karbar tawriba Myanmar dagi changlakliba chin kuki narco terrorist sing asini habase ngasi su yamna mayek sengna thamle hanumai kapna bagi thodokta asokpa yaure haiduna Imphal da purakliba miyoi sing asi kana no haibadu lenga asina miyam da mayek sengna thampam thui asokpa miyoi sing asi terrorist khutpu amagi member oiram labadi lenga asina terrorist amadi mathakta lokpham thokpa thabak chapchana khudakta lokhatkadabane army na pusilakpani haiduna mathong maram khangdana hekta loksinbagi thabasi state force na su tawroidabane miyamna sukyamna nungaitriba government amadi police na hujuk phawba asokpagi maram amadi kanano haiba ngamdaba karigino thokliba thodok sing asi government na kari responsibility lawgadoribano haina phongdorakle Zeros na makata araduna hai miyamna Imphal da kuki singlayang bada ayat papi de haina army amadi CSO na lautuna raga terrorist ni singnaba singbo
support karigi tawribano miyamgi ingtharaba iho sibu hena kansinnaba thawoina tawribra community masalgi marakta hena nungaina danaba thohanduna irang asi hena sangthahanaba sinbani haina lawdaba ngamde irang laksinduna tangtulai taba lamdam ama laknaba mateng pangbugi mahot government sokliba miyamda amade nagagi hat khraba misam singi sentiment hena khoirang khoisang handuna Azak pemaida tau hajin baga sab manai haina phongdokhe masiga responsibility pumbalega na lokpham thui tungda masina aphaba poloi lakani thajade miyagi khamba ngamdaba ihawa ma changsilakpa yai haina phongdokhe Chief Minister yauna minister amadi MLA sing khudaktagi resign tau haina committee na phongdokhre akalamromda Jun taranipan pang thoknaba sem saba loire miyam punna saruk yamina se Jun taranipan da harau kumai lepiyo haina forum na phongdorakre State government India government gi yaka yengdona makhoina hairak pakhak asum tawraga leibagi matam adu hele lamdamasigi miyamna wanariba sigi long term solution ama athu matamda puthorau madu natragadi state asigi mapi mapa oiriba chief minister amadi cabinet minister yauna MLA khudima khudakta resign tawkhro haina kungamanga suba declared June uprising unity day gi observance committee gi vice chairman Sanjoy Sorok haibamna phongdorakre Loinana declared June uprising unity day gi thoram pang thoknaba sem saba loide miyam puna sarugyabiu haina sumahana apil torakle wafam singara kungamanga suba declared June uprising unity day pang thoknaba sem saba ga mari lenana kekrupata pawmi singa unabada mahana phongtokhibane Hiramasiga mari lenana Sanjoy Sorok haibamna makhatana hai lamdamasigi misamyam asi India government kayam yamna hat ki ke hairibano kayam kuina lanjena riba IDP singlori kayam tanam sindana thamki ga dawribage lamdamasigi misamyam asina khamthengna waduna leiriba sida India government amadi Manipur government na thaba amata paikhatana leiriba si makoi gi thauda amata leitrabara government leirabadi government amagi tawpham thokpa tawgadaba mathau taw haina su phongdokhe Nakala maromda amuko amasung UCM na senduna Imphal ge kekrupa tapang thokadoriba kunga manga suba declared June uprising unity day gi thoramasida Film Forum Manipur gi makhada lairiba tongan ba guild amasung association tarani thoigi thauburoi sing members sing amadi lamdamasigi thaumi punamagna sharuk yabiu numit asida film shooting film kapa isai nongmai amadi makhalamata gi harau kumai tawbiganu hana Film Forum Manipur gi general secretary Ronel Maitai ki seror amana haide Doctor gi prescription yaudna lokhubagi hidak yonba thingkhre Center langakna lokhubagi hidak kap syrup yonbagi khachana kanglon hena session hanaba khongthang lokhalakhibaga loinana Union Health Ministry gi notification amada doctor sengi prescription yaudna order the counter OTC da lokhubagi hidak yonba athingba thamle hana phongdorakre notification asida miyoi lising amadagi tana leiba apikpa khungang singda lokhubagi hidak yonba athingba thamle amasung drugs and cosmetics act 1940 gi provision gi matungina lokhubagi hidak yonba se license pairaba pharmacy khakta da yongadabani hana su phongdorakhe yonelenga na lorokliba khongthang asima thongmaram khangdana local da saba lokhubagi hidak kya thaklubadagi kumja 2022 da Gambia da angang kya sikhiba Madhya Pradesh da lokhubagi hidak thakluba angang kya sikhiba loinana lokhubagi hidak asibu naha kya namayai ka bachinjak oina sejinabagi hainabi leiribasi yengsinabagi pandamda lokhalakhibane panba yabadi kumja 2023 da Central Langana India da saba lokhubagi hidak singase mapa lebakta yonaba pukhidringaida tangai fadana test tawhankhiba laikhre mamang sahi gi October thada su lokhubagi hidakna singba production singda sijinaba high risk server solvent sing online gi khuthangda track tawna ba khanghankhiba laikhrabane Manipur yauna state manga gi mikhal gan khallaba yari haide 2027 da mikhal pangthokadoriba Manipur yauna India gi state manga da census ki thabana maram oiraga mikhal gi matam ngan khatna leblakpa yai hana pawge likun singna phongdorakle Manipur Goa Punjab Uttar Pradesh Samsung Uttarakhand gi mikhal se kumja 2027 da pangthokadoriba siga kumja 2027 ki February thada gi haugadoriba lebak sinba thungna chatharapa census ke anisuba phase ka matam amata da thokpa sina mikhal gi matam se ngan khatna leblakpa yabagi oithokpa lerakpane Election Commission of India gi pawge likun palladuna
NDTV da report tawribadi ECI na mikhalgi matam lepa matam da census operation sathariba sigi matang da soidana khanarakani state manga sigi mikhala si sathagadoriba census operation sigi matam amata da pangthorokpa yabagi oithokpa leibana election commission gi maikaidi gi mikhalgi vote thadabagi matam asi seyol khara natraga tha khara ngan khana lep naba khanarakpa yai haide adomona mikhalgi body sina hojik phawbudi mikhala si hana gi matam da gi ngan khana pangthoknabagi wapham khanabadi leitri haina pawgi lekhuna sina makha tare asugumba phireba sidi commission gi manung da khupna khanarba matungda lorakadabane haina pawgi lekhuna sina makha tare election commission gi pawgi lekhuna duna makha tana hai census ki sijinariba lenga ke official sing adu mikal da sut thaudang sinaba yawgadoribane aramasina mikal gi matam lepa matam da administrative machinery amasung manpower sing asi yamna maru eba factor sing oide Haujuk Lady State Pangaki Lengaki Matamasi Gawana 2027 ki March Taramari Manipur na 2027 ki March Taramdoi Punjab na 2027 ki March Taru Uttar Pradesh na 2027 ki May Kunithoy amasung Uttarakhand na 2027 ki May Kunipanda loigadoribane haide Mine Pokhai Landmi Mari Sokle Hade, Jammu and Kashmir Rajouri District ki Land of Control Potting Manakta, Ngarang Landmine Ama Pokharak Padagi Junior Commission Officer Amayauna, Army Person Mari Sokle Hana Officer Sing Pongdo Kray, Officer Singduki Matungina Taudodu Rajouri District ki Nausera sector ki Kalal forward area da thoki bane makoina haike area da army ki team ama patrolling sellingaida landmine adu Pokharak pududa JCO ama amasung atopa person ahum soke asopa singa du khudakta hospital da pokhatkre haina official singduna phongdorakle panba yabadi ngamkhai wamadagi terrorist sing sangsilakpa thingna ba khongthang gi saruk oina line of control paringda landmine sing phumduna thamlibani haide Mizoram da gang rape acid attack ta maralaire haiduna BSF ki jawan ani sahi ni phunithoi jail da lainabagi dandi pikre Ngarang Mizoram ke Aizawl district leba court amana nupi ama rape tawkhiba amasung mahapu 2017 da acid attack tawkhi haibagi maral da border security force BSF ki jawan ani chahi ni phunithoi thabak sudna jail da lainabagi dandi pikre corner rape victim adugi marup hatkhiba mahaki haksang adu numit khara lairaga phangkhibagi maral siriba ani amadi case adudagi maral lokthokre additional district and session judge Silbi Zomyo Pui Raltena Juntarani Toida border guard ani Nilanjan Das amasung Dinesh Kumar bo IPC ki tongan ba section singe makhada ngarang dandia du lauthokibane court na convict tarba makhoyani ma gang rape ki sahi kun thabak suduna laina ba rape aduna masagi phibam ka hena sohan khibaki sahi tara ama amasung acid attack ki sahi tara ni thoi puna sahi ni phuni thoi jail da thabak suduna laina ba lauthokhe dandi singa si mathang sathagani haike court ma khoi ani da Mioy amamamda lupa lising hompu su thina bakhangan ke masi thidragana ahem tha ani jail da laibagi matam hakwat kani haike Das amasung Kumar ani asi mathang sena West Bengal amasung Uttar Pradesh tagi ne makhoina rape tawkhe amasung sa thatnaba substance na mahako attack tawkhe thaudo adu 2017 gi July 13 ta Mamit district ta sathakibani haide RSS ki mioy kharana attack tarokhiba du mahiro sing ki kholau namthanaba honabani haina phongdorakre Cockroach Janata Party CJP Nangarang Rajasthan ki Jaipur da Union Education Minister Pham Thadokadabani Mahiroi Kiya ki Manglan Aremba Tahaliba Education System ase semdokadabani haina kholau lauduna khongjang sang silangai da CJP ki lusingba Abhijit Dipke da mioi kharana chang silaglaga khubak na thaduna attack torokiba du Rashtriya Swayam Sevak Sangha RSS ki mioi na satharakibani haina Abhijit Dipke na phongdokhiba ka loina na thawang adu Mahiroi sing ki kholau nam thanaba honabani haina maral sikre